Ngasinumidawar phone ki maruiba paukra koki singna nagagi khul kya maming hongdorakpagi mayukta hayang ehing nongyai ki lambi thingu yauna general stack ki khongjang sangsing gadawri naga taba lam singda kanglon kaina sangsilaki ba mitop singna lam kopsin duna madi lambi sing yauna nagagi khul kya maming hongdorakpagi mayukta hayang ehing nongyai ki lambi thingba yauna general stack ki khongjang sangsilagani haina Fudil naga coordinating committee na laukre committee ki secretary B Robin Kapuin kuyak pi duna press talk pa chirolaman hai saidang laba kuki singna naga gi lam sing lambi sing maming onthok na bonari loinana mitop singna lam khopsin na basu onari masina naga gi territorial integrity heritage ta singna bani hana lawi masigi sumathakta naga gi ngam khaide su gi kem sing thamjina na bohonarakli masi su naga miyam na yaba ngam loi naga gi ngam khaide su gi kem lairabadi madu thuwai gani naga miyam na su aikoi gi ipai pu singna thambira mangam khai ngakna ba amat oina khotna minera hairakli hana su Ausna Makatari ZEO Anigi suspended order Yingsin Mina Batado student association a governor da member na Pishin Creek Iran si the Kangpo PM Sumsang Buddhist school Karabu Matau Tava Tabaksing Kantokalaga CBSC gi affiliation law na English nga niga kungo humdoida non objection certificate NOC sing pirambagi dama suspend toraba zonal education officer ZEO anigi suspension order high court of Manipur na satnahan khidraba su lenga na mathauda hanjindana thamri hirama siga mari lengana thadau student association TSA gi makai gi Manipur gi governor da sirolama pisinduna miyeng sangbi na bataksingkri TSA gi sirola duda Chusampur gi ZEO Zongko hawkip amasum kangpopi gi ZEO lahing tineng singsit makhoi ani na sataki ba thawong adu elected representative sing civil society organization sing amadi student body sing gi pressure gi NOC da sign tawkibani masigaloina lengak ta ai ba chirol pi duna lale haijakrabani thagdo osugi matang na court worker pagaloina na ko na makhoi ani gi suspension order adu sanan kidrabani adu sanan kidraba tha ani helaba phawba ZEO ani asi mathauda hanjin handana thamli hari chirol asina hai thawong asi administration gi asoiba oibadana tana contempt of court ta bai hai amaromda ai makhoi ani English sing ani ka kunga mari gi January gi tang amara thabak tagi suspend tawkiba du makhata na suspension gi matam sangthona ba recombination laktabana numit maudrani gi matam loiraba matung am laps oikhrabani maramaduna ko na makhoi gi suspension order satna hanki da bag loina pi khiba directive ki matungina makhoi da phangpham to khudong sabasing pi duna masagi phamda hanjilaga mathau to honbi haina governor da taksin khi IMC maming tagi oina lairi employees singi tha tara gi tulo pi dabadana tana cooperator singi tha tara gi honorarium pithoktana lairi Imphal Municipal Corporation IMCAC maming tagi oina leibaga pangk oiri corporation asigi employees singi tha tara gi tulo phangdri pensioner singi su pifam tokpa senpam PB dana lairi masidana tana caretaker cooperator singi tha amada honorarium oina pifam tokpa lupa lising tere ki senpam adu puna tha tara pithoktana lairi maming tegoina cooperation olaga cooperation amagi pangtok pamtok thabak singa duri pangtok pangamdana lehen ba haibatu oire hadi pausi sina phwa paugi matuk ina IMC gi oina employee sangwa gi matak leigada du leitri house regular employee mark kokto oire master role employee sani gi matak leigada du house sam ga tararom tamangai maduna IMC na pangtok pamtok thabak sing pangtok pangamdabadi gi asoba maramam oire hadi IMC ki phibam phaganaba mari renaba lainga ki maikei digi sangpam tokpa miyeng sangduna thabak paikhat pidre maduna IMC bu nungsiba IS officer ama housing mathau tai hari yamna nungai tribudi Imphal Sar yauna IMC na koliba assembly constituency taret asibu luna na thamnabagi damak sit sembagi thabak da sijinaga da buk su khulai sing award pana pik thana lari hauzi IMC gi oina JCB tara legada bada ahum kaktama oi lagi masigi su phibam phatraba amanba amaga mayai oiba phibam da leba JCB ani asi oiri aduga amor akai sing hondongna ba sijinaga da ba tipper kunthra legada bada hauzik tipper masa mari amaga phibam kya phatraba asoba ahum lari maduna Imphal Sar yauna IMC na koliba AC taret asi luna na thamna bo hona bada awaba phibam amada hauzik lairi hedi pausna maming tagi cooperation olaga hanagi IMC 1994 X na dun lairi cooperation amagi tawgada ba thawdang sing sinna bidre kanagoma bureaucrat officer kharna hausuk Manipur gi law and order phatna lairi ngai da bot tawna ba taksin bugi mami tari cooperator nifu digi tadna laigada ba du councillor kunga tre khaktamak
थम्बीदुना लेरी मदुना ममिंगदगी काउंसलर ओइना थमलगा थबकना कोऑपरेटर ओइना तहोनुना लेरी हाइदि कोऑपरेटर सिंगना तौगदब चादा कुनगा मंगागी थबक सिंग एमएलए सिंगना मुल्लगा सुबगी फियमदा लेरी अदुबा हाना पॉपुलर गवर्नमेंट लेरिंगे मतमगिदि हाउस पीआर लेंगा क्लाकलबा मतम असिददि आईएमसी ना पेकरबा थबक सिंग खुमांग सक्शन ngamnaba khara makhaidi hotnarakpagi mami tare hedi loina housing municipal administration housing and urban development department mahutki director oina thaupuri ba NG utam hairiba miyoisidi IMC bu nungsiba madi IMC na pangthok pangthok ma thabak singa duma pungpa na pangthok na bo hona bu officer ama oi masi mang na tokthorok ba thabak na mayek sing na takpa haibu oidi haidi Zeribam ki lengang pokpi amadi Tamenglong district lonaba tatbung village tagi khulai kya fakali security force na Manipur gi singa masum tamani ki tungan mafam kya sa tharakpa search operation gi manungsa na ngarang Zeribam district ki lengang pokpi village amadi Tamenglong district ki tatbung village ani gi lonaba mafam dagi losinduna thamlamba khulai kya fakat pangam le hari police ki paus na mafam adur gi phagalaba khulai singa dudi magazine ga konana SLR ama magazine ga konana .303 ki rifle ama SBBL rifle banga .303 rifle ki live round kuntraga mapan SLR ki live round taraga manga .303 ki live round Curtis kuntraga manga SLR ki empty case yang ke teret rubber bullet humdraga taruk walkie talkie ama bulletproof jacket head gear ama amadi magazine pons ama fort pangam le hari amarom nangang security force ki kangbu na satharakpa search operation ki manungsana zobenal oidi pa RPF PLA ki lanmi ama Khongjom Papal area digi phare hari pharaba mi ase Thawbal amadi Bisnupur district ki mafam singna miyam dagi namduna sel gi demand tawbudana tana hairiba district ani asita leiba miyoi kaya laholoba sigi anoba keda recruit tawna bo hona bada asobu thawdang lawbune haina khaiba khangle maki mathakla juvenile justice eki makhara case ma lokhole hari amarom da hokiba July taraga mangana Senapati district ki ti khulen naka check point maya da Senapati district gi miyoi ma draka kona na phare hari miyoi sigi mami Amakak mayum Firdos Sharif say kungatru kawi Laifam Imphal East ki Yaripok Tulihal awang lekai digini mangondagi packet 150 the hap tuna purakpa WY tablet ni singnaba lising kunga mapan ga samapan ga humdra ga mari fogale phara WY sigi belu lupa lak kunga mari rum oigani hari drug singa si phaba danatana I20 karama RCC book phone ama Aadhaar card ama loinana voter card ama su fogale hari Sawongbom relief camp ki lambi sangpham political activist sapam kanglei pal na semjingkhri Sawongbom relief camp ki lambi sangpham phibam yamna sokchilakwadagi ngasi political activist sapam kanglei pal na Sawongbom club amadi relief camp da lairiba miyam loinana lambi sembagi thabak chatakri hairiba lambi sigi phibam ka hena sokchilakwadagi relief camp da lairiba mairoi sing school satpa amadi relief camp da lairiba miyoishina nomagi aphang aphang thabak subu satpada Auto Tauraga Nomagi Sarasanava, Nomagi Kusumana Hingzava Oibana, Awaba Kama Yuknariba Sitangai Padana Miamna, Satokushin Tauriba Lambi as Shemzin Yada Bigi, Shemzin Kipanahari. Ngasi lambi semjin bagi thabadur saruk yaki ba political activist sabam kanglei palna phungdo kibada lambi gi phibam ka hena phatabadagi relief camp da lairiba miyam na satokishin tawdaba khudong sadaba mayu nariba sikogona na ba tangai phadana lambi semjin mani miyam na amatu oibigi lising makhara lambi semjin manga mani haujik lamla AFC ki miyam na thengnariba awaba singasi mari lena ba authority na yengshindana hayeng bot shil yelaga ka gani khali besi ekoi miyam ustabani maduna lamla AFC ki mera paibi youth club amadi village development committee miyamna su hokiba sai ani asida kendra asigi manungda leiriba lambi thongi phibam yengsin bigada badu kanano haibado masa khangbi haina spongdoki amaromda Sawongbom relief camp gi convener W Bere na phungdokibada matam sangna sembidraba lambi asingasi social worker sapam kanglei palna nung pubirak tuna sembiba sigidamak relief camp gi maike digi thakat phungdoki loinana ngasi sapam kanglei palna semjin biriba lambi asi maru oina mayu maike leitraba relief camp asida leiriba miyam Sawongbom SDO office amasum Sawongbom FCI gi maru oiba lambi oiribani ngasi nung thaduna satpa yanaba semjilaba lambi asigi mathakta madi lenaba singna miyeng sangbiduna hena phaba lambi am oina bo hona biu han phongdoki loinana relief camp asida leiriba miyoi kyanasu lambi semjin bibigi damakta harau nungai wapum kas phongdoki crore kuningani thoi sangna CM kiba Sawongbom tu sagol mang lambi mayaida ifut phogolakri CE contractor ni yengsinduna CM drabadi ain gi mating lawragani lokesor Rural Infrastructure Development Fund ki sentang makhada lupa crore kuningani thoi lakh kunga manga lising kuntra ka taruk satruka marf gani thoi sang CM kiba Sawongbom tu sagol mang bazar
baya kaipi lambi asi sahi phana satri lambi gi mayai sabukta ifut fogolakli maram asina lambi asi gi contractor yauna ship engineer na sayolamagi manungda nauna yengsinduna semjindrabadi ain goeba mating lawragani haina khundrakpam assembly constituency gi MLA thoksum lokesu gi mekaidigi akan bopam tamlakli lambi asi gi oiba phibam asi yengsiladuna MLA na makhatana hai lambi asi state highway lambi am oiba maramna atuba matamda quality leina semnaba house ta pukatkhibani adumapo lambi asi tender phawu tawduna assembly da pass tawduna semki lambi asi paka ningthina lawdabigi mamisu lambi asi gi oiba phibam asina takli thawong asi miyam khangna phongna sagul tawbani oiba lambi gi phibam asi ship engineer amadi lambi asi bu semli bu contractor hapta ama ki manungda laktuna yengsingadabani kariguma hapta ama ki manungda laktuna yengsindrabadi ain gi oiba mateng lawduna lambi asi sembada siena khudimaki matak lokhatpam tokpa thabak lokhalagani haina MLA na phongdokhi Magna Makatan High, Lopam Dokpa, Laipam Kuno, Maya Lekai the Labor, Kim and Sun Construction and Equipment, Special Class Contractor Sigi Makara Quality Later Tabak Suba, Gamlak Pahai sing the Tariba Lambi Shindi, Kari Uramani, Lambi Ashid Inchi any Tana Tagada, Lambi Ashida, Subnatagi Inchi Emma Makaika Taramadanatana, Gror Kiasan the same Kibulambi Shiki Maya Ifut Pagolakpa, Amadi, Sakairakpa, Ngakpapu Edi. Amaram the Lambi Sigi Paring the Ladiba, Huidrom Kul the Gimu Manhai, Lambi Sigi Pakalo, Horak, but the quality lane Lambi Shem Nabuapum like I emuation the Tamki, Adumapo, quality label Lambi Shemu Hairugi the Makta, Huidrom Lamkai de Gi, Natum Sing Pauba, Koilas Tabadu, Galagasaki, Masigi, Sayena Bashina, Huidrom Kulna Lambi Shem, but Tingle Hapatungan Mugori and Malakadigi, Lambi Shem Kidabani. Lami Siem Lingi Matamadun Niam Sumna Pakala Duna Lami Shem Lamatolabadi, Nasi Mapam Kada Nam Tabayona, Mayusalagi Basitoram, right? Lambi Sigi people Masimari, never sing the Matam Sana Laktuna, Yang Shilabamatung Atuba, Siem Nabawapam Tambakli. Indian Army na cross border drone attacks at Rabamatung, India Amas Memorani Gimarak Makata and military cooperation Pinana Wari Sanakri. India amasum Myanmar military junta ani ki marakta makhata na military cooperation pinana bamadi ngamkhai ngak senbagi thabak sing lokhat minana bagi matana wari sanakhe junta media ki pau ki matungina Indian Armed Forces ki Defense Intelligence Agency ki Director General Oriba Lieutenant General Srinjoy Pratap Singhana lusingba Indian military delegation amana nepitaw hokibim sakrisan numita deputy junta chief soO Wingaluna Lebani Gimarakta Mating Pinana Bori Sanakre. Hokiba Nuaizu Numit India Namkai Nakna Labor Myanmar Sagang region the Labor United Liberation Front of Assam Independence Ulpa Aigi base camp Singda Indian Army na drone attacks at Rabamatung India Masu military Zuntani Gimarakta Makata na military gi Tabak Thoram Singna Mating Pinana Bori Sanakibane. Laibani ki military makok thongba ani ki marakta India amas Myanmar lenga ani na makhata na military ki thapak singna mating pinanaba India Myanmar ngam kai paringda ingta paphibam amada thamna bahona bada punangak senbu ki thapak sing lokhat minana baloinana sei sigi December thad election pangthokna ba junta na thorang toriba sigi matang amadi rule of law loinana atai development kya gi matang na kupna wari sanakhi hari ningsing bayai hokiba numaizu numiki angan bayukta sagai region da liba ulpha ai NSN GPRN amasum RPF PLA की base camp सिंह Indian Army ना Israel अमसुं France ना साबा drone चामग यंखै हेन सिजन अदुन attack सताखि बने एते अदुर उल्फा आई के मकोक थोम commander नयन असोम लेखिदा बने अमरम था सिक तरा अमसुं तरा मथुइ दिल्ली दा Myanmar junta लेंगा की deputy electricity minister आये कोस Sharuk Yaduna Myanmar India ni ki marakte electric power sector da mating pinana ba joint steering committee gi mifam pamkre mifam adura Myanmar India Transnational High Voltage Power Grid Project paikana bigi detailed project report DPR sim na bigi matang na kalani gi marakta agreement ma sign taw nakre junta media na thadrak paw gi matu in Myanmar gi deputy electricity gi minister AA Kona India da leading manung le boss gi power plants electricity research and training center amadi solar hybrid farms yengki kumza english ngani ga kunga mathui da Myanmar ku tawkiba matamadu dagi le boss da Maigi Kudong Sadab Kamayung Nadun Lakli Hedi. So extend Taubi Wapamaru oina point another crowd tangdun lady source. Koki Zok Tokaiba Union Territory demand Maung Amatari Yasinaba Lairoi Shoe Grove. Center Amasum
SOO Group Anigi Marakta Suspension of Operation SOO gi matam sangduna bori sanari basita nakal anigi marakta ground rule gi clause ani semdok semjin tawgi matang yasina propangam dana lady. Source amagi wafam paladun agency ki pauna hai Ministry of Home Affairs MICM sum SOO Group anigi marakta wari sanabagi thawak sathari basida suspension of Operation SOO extend tawgi matang da point ani da nakal anigi marakta yasina bama propangam dana lady. Yasina bangam dana lady ba point ani adudi SOO gi ground rule du yauri ba clause ani hai wadi agreement sign taunabada saruk yariba group singna makhala matada Manipur gi territorial integrity kaina ba thabak tobu yadaba haiba wafam asini atopa mana SOO group ki hausik lariba designated camp taraga mari isita da hanthaba haiba wafam asini camp asing hanthaba amadi mafam hongdo hongjin tawbagi wafam SOO sign taunariba asigi constituents ama oiriba Zomi Revolutionary Army ZRA na kana yanindri masigi mathakta SOO gi ground rule yauriba Manipur gi territorial integrity da sokadaba thaba amata tawbu yadaba haiba clause asi semdok semjin tawduna kokizau gi oiba tokhaiba union territory ama CM gi phirepta ahongba amata leitaba sina maram oirga SOO extend tawbuda khurou thangdun lairi kumjai lising ani ga nipan gi August 2022 Central Government Manipur Government amasum kokizau Zomi amasum margi lahulup kunga manga gi umbrella body am oiriba United People's Front UPF amasung Kuki National Organization KNO gi marakta suspension of Operation SOO agreement sign tawna khraba matung sai khudingi February thada SOO gi matam sai amamam sangdoktuna lakhibani aduba kumjai lising ani ga kunga humdoi gi me ahumdoi gi Manipur ethnic violence hek tholakpadigi kumjai lising ani ga kunga mari gi February dagi SOO extend tawdana kokizau gi lahulup singna makhoi gi weba tokhai ba homeland ama tandun lakli basi gi boration ama kurakpugo loidana hingsa gi thawung sing chathaba lepna ba panam nakal ahum gi marakta agreement asi sign tawna kibani SOO gi ground rule gi matung ina khulai thadoklaba cadre sing masa masa gi designated camp sing da leiba amadi makhoi gi camp sing solon silaga khulai sing section thamba camp thadoktuna cadre sing koisa chattaba camp sing da sang naina security ni yingsin ba amadi khulai thadoklaba cadre sing na thada stipend oina lupa lising mga piba haibasu yauri Ministry of Home Affairs MICM sum SOO Group ani gi marakta thasi gi mari amasum tareta anirak Delhi da wari sanakiba gi matangda munna khangma miyo amana April na phungdorakpa SOO agreement ahan sign tawnaba matamna kokizau lalulup singi Maikaidigi Manipur Murnu Makoyu Territorial Council ama laiba haina demand tawkibani adubo kumjai lising aniga kungo humdagi me humdigi ethnic conflict thokraba matungda yanakiba demand gi matangna ohongba kya lakpa horakhiba loina Constitution ki Article 239A gi makhara legislature yawba Union Territory ama oina demand tawrakpani amaramda wari sanabadu saruk yakiba SOO Group ki mihut amana April na phungdorakpagi matungina Ministry of Home Affairs MSA gi mihut singa Delhi da thasi gi mari amasum tareta wari sanakibadu hana gi laidiba ground rule asi amuhana yengsinduna semdok semjin khara taunaba wafamda maru oina wari sanaki aikoi gi oina di central government political solution ama purana honari basida mating sapsana pigani dubo kokizau gi tokhaiba Union Territory amadi demand asi gi matana mo amatri yasinaba lairu haba wafam thamnaki adubo government gi phangwa paw ama gi matung ina di Union Territory amagi wafam center na yaru haba wafam thamli hari tentana su mem na thamjagi edu hausiko ina di mem paw sumatang sa lusinjaragi ama sama khata bana wa update mem punanga minasi